Arambai News Guwahati da Manipuri Pao tabiri basingbu ihan handu maktada chingangbam Suzitrani na kurumjari. Housing asi samlapa mariba Pao sing lobirase. Assam ki lagliba assembly mikhala sida yamdrabada alliance ahumna seat chamadagi tadna phangani haina kana claim tawnarakli. Assam da seat chonga leiba natri subnatagi seat chamaga kuntaruk khaktani. Yamdrabada alliance ahumna seat chamadagi hena phangani harakliba se karamba angkadagi no khangbangamdri. BJP Alliance, Grand Alliance amasung AJP Raizordol Alliance na seat chamadagi tadana phangani hairi. Grand Alliance ki luchingba Congress ki Gaurav Gogoi amasung Ripun Borana de seat chama supna ahum phangani aduga karigumba regional party singsu alliance asida yaurokpa thoklabade seat manga taruk hengalakpa yai hainaso yamnamak overconfident oiba wangang ngangkhi. Adubo Minister Himanta Biswa Sarmana de Congress amasung AIUDF na soidana lengak semgani. Gaurav Gogoi amadi Azmal na chingbasu namak minister oigani. Adubo makhoi gi lengak ase Assam da de sembangam loi. Semgadoriba se Bangladesh tani karem narakhi. Minister Himanta Biswa Sarma handaki assembly mikhala sida mireb oiroi dobagi moongda kanangang narakliba se thazaningai oirakli. Mahaki loinabe Riniki Bhuyana Jalukbari Kendradagi Mireb Oiba Aduga Minister Masamakna National Politics ta Yaukigadoribra Haibagi Jingnaningai Kya Lakli. Ngasi Jalukbari da Planetarium Amasabagi Ureb Uyung Tamladuna Kendra Sida Ngasidi Awatpa Amata Laishilaktre AIMS IIT Polytechnic Residential School Sing Leire B.Ed College Amadi Awang Bathaki Stadium Amasu Yamna Thunamak Hangduk Lagani Haiki. Maragasida Assam da COVID ki phibam kiningai orakpagi moongda lockdown thambana chingbagi wafam yauna mioi kharana kanna ngangnariba si chumde haujiksu state asida COVID ki phibam kiningai oidre lockdown thambagi wafam laktri kiningai phibam hek yorakpaga matam chana lengakna khangalakani haiki adubo marks uppa social distancing ngakpa sina chingba COVID protocol singdi ngaknanaba haiki Taubatabu ngasi Kokrajhar da leiba CIT gi mahiroi manga amukta da COVID positive oibagi pau lakli makhoi hostel da leiba ngaktene institute asigi hostel ani containment zone oinasu lauthokre Malem gi apunba maitai lining lo Joragul Kasar Assam na sen langduna Chingu Thongnang Ningthau Chingu Chingcheng Naral Pangalba Chingu Awong Ningthau gi Sanglen Sangaba gi thoram Fairen gi 13 ni panba Irai numit February gi tang 16 ta pangthoklagani Kwai tarana lengbirakuna thorom mapung phan bibaga loinana iputhau ahumgi ayuki thorom amadi iputhau singi tara luklen su phangbiranaba lupki maikeidagi ningsinglakle India Asia amadi malem sinbathungna lariba mitei miyamgi socio economic amadi culture bo hena mangal thokhanabagi damak semkiba World Mitei Convention WMC gi Guwahati plenary session Englishingani kunmathoi lagliba February gi tang 19 da Silpagram Panjabari Guwahati da pangthoklagani Assam gi Minister Dr. Himanta Biswa Sarma Chief Guest Manipuri Deputy CM Yumnam Joy Kumar na Distinguished Guest amadi State Planning Board Manipuri Deputy Chairman L Rameswar Maitai na Guest of Honor oigadoriba thoram asida saruk yaranabagi damak India amadi mapan leibaki delegate sing Guwahati da pulragani haina lubasigi Secretary Administration Yambem Arun Maitai na thadorpa chirol amana khanghalakli Jiri gi Maira Club Chingdong Lekai gi building ngasi na Mairak pa Budhachandra social worker Uchathol Jiri Bamna Sangaduna club ta khusinakre building sangabagi thoramda Moirangthem movie sing SP H Basolal Singh additional SP LO Jiribam AK Sadananda Singh additional SP OPPAS N Bhujachandra Singh social worker club building donate tawkhiba A Gopimhan Sharma Maira Club Chingdong Lekai gi President K Memila Devi na chingbana Presidium member sing oina daisa famki ngasigi building sangabagi thoramasida na Mairakpam Budhachandrana Lekai gi nupi macha sing amadi Imaindon singi pisalon sagi damak seloina lupali sing yang kaisu club ta khusinaki Ruby Hospital and Research Center Koba Private Hospital ama Nambol ACG manung channa Nambol Makha Lekai da mapamasigi MLA and Lokena miyamda khusinakre Nambol area da facility suna phangba afaba private hospital amata leitri maramaduna hospital asina Nambol tanatana konthauzam nauria pakhang lakpa amadi oinamna chingba kendra singi miyamda kanaba piragani haina MLA en lokena phongdokhi
Manipur ki Chief Minister N Biren ngasi Donor Ministry ki makhada sakhiba Imphal West ki manung chana leiba Cherau Chingda Eco Tourism Project sangaraduna miyamda khusinakre. Project asigi damak lupa crore taramanga Prime Minister Narendra Modi na English singani tarani panda kaitharamki hairi. Manipur da lariba college singi students union gi mikhal lagliba Mars ki tang taruk ta pangthuklagani haina monitoring cell college students union English singani kun mathoi session committee ki convener P Premchand haikre mikhal free and fair oinana ba mairoi singi maru changba luchingba amamam khananabagi damak MSU MSF KSA desam amadi EMS na monitoring cell semduna English singani taramathoi dagi hauna yengsinduna lakhi. Handak chahi gi oina su monitoring cell semduna cell gi convener oina P Premchand bu khanki. Manipur gi mahairoilup desamna ngasi All Manipur Optometrist Association ga puna khusamnaduna Imphal gi mafam kayada hangduna lariba eye clinic singda akhanaba drive ama chathakre. Kanglon chumna hanglamdaba eye clinic humpurom desamna thonglon sinkre loinana eye clinic singi mathakta yengsin khongchat desamna makha tana chathaki gani su hairi. India da COVID laichat amuk hengalakpagi phiyomasi urakpadagi COVID sandorokpa thingnanaba Mizoram da lariba district headquarter taramathogi sir area singda numidang pung 10 dagina nongalamdai pung 3 fawba pung 3 ki numidang curfew thamlagani haina ngasi lauthokre nakalamromda lagliba Mars ki tang amadagi class 5 tagina class 8 fawbagi mahiroi sing hostel da leiba yabagi ayabasu pikre. Haukiba pung kun maris da wanopoki state singi manung da hojik phawbda ngasi gi oina COVID-19 positive oibagi report lakraba state singi manung da Tripura da ani Manipur da 3 amadi Meghalaya amasung Mizoram da ahum phangkre. India da ngasi gi oina hojik phawbda COVID ki anongba positive case lising 15 ga 450 yaukre. Apun banabagi masing crore amaga lakh 10 lising 95 ga 400 yaukre. Hojik laying libagi masing na lakh amaga lising 95 amdi apun balai kidabagi masing lakh amaga lising 53 chatret ka kuntret yaukre. Ngasi gi oina hojik phawbda India da COVID anaba miyoi chamaga kunithoi laikidabagi pau lakli. Panba yabadi ngasi gi oina India da COVID positive oibagi case khwaidagi yamna phangkiba state Maharashtra na oiri. Maharashtra da hojik phawbda ngasi gi oina COVID ki anoba positive case lising 9 ga 500 taret phangkre. Ngasi gi oina punba laikidabagi masing marfuni. Amadi ani subada Kerala na lising 3 ga 103 phangduna ani subada lairi. Ngasi gi oina hojik phawbda Kerala da COVID anaba 13 laikidabagi pau lakli. Ngasi Bengal da chatkhiba BJP gi rally da TMC amadi BJP workers singi marakta khud thoknarakre. BJP gi rally tamna TMC gi workers singna nung nangsilakhi lambi da chenba car kya su thugai ki ningsingba yai mamangda BJP president JP Nadda gi rally da su asumna hingsa gi thodok kaya thokpagi pau laikhrabane. Gujarat ki Motera Stadium naunamuk Narendra Modi Stadium thonkhre. Malem da khwaidagi chawba cricket stadium asi ngasi lebasi gi president Ramnath Kovind na sangaraduna Narendra Modi Stadium thonki asumna maming nongna thonba sida cheyet na bakaya thorakre. Birodi Congress na masi India gi Iron Man Sardar Patel bu ikaiba pibani hairakhi. Adubo BJP gi maikaidagi di haujikso sports complex asi Balabhai Patel gi mamingda adumak lairi. Sports complex asigi manungda laiba hana Motera Stadium haina khangnaramba cricket stadium adu Narendra Modi gi mingda thonbani karigumba akaiba amata laite hairakre. Panba yai sports complex asida indoor stadium yauna makhal mathel gi masana kayagi center singsu lairibani. Ningthiraba malem gi khwaidagi chawba cricket stadium Narendra Modi Stadium asigi sitting capacity lakh amaga lising 35 mukni. Lagliba Mars ki tang amadagi chahi humpu mathaki miyoi sing COVID vaccine thaba hauragane asida sunatana chahi nipu manga mathaki co-mobility miyoi sing dasu ani suba tangkaki vaccine thaba sida yauragane hariba miyoi khutpu ani asi sarkar gi hospital sing da lemna vaccine thaba yagane adu karigumba private hospital sing da vaccine thaning labade madugi mamal makoi masa masana pijagadabani so hairi Madugi matang da khangnaba mambal ama lengak na lepthokani hairi masigidamak lengaki vaccine center lising tara khadoktuna thamkhre nakhalamaromda India da COVID vaccine kapagi changasi yamnamak tappadagi private hospital lising kundasu COVID vaccine kapa yabagi ayaba handagi anisuba tangkak asidagi pirakhi
ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯗ ꯃꯤꯑꯣꯏ ꯀ꯭ꯔꯣꯔ 10 ꯍꯦꯟꯅ ꯚꯦꯛꯁꯤꯟ ꯀꯥꯞꯀꯗꯧꯔꯤ ngasi Rahul Gandhi na India bo North South haina tongana khaidokpagi wakhalon puba chetnaba wangang ama nganglakre Kerala da vote khomladuna mathak India gi voter singdi luna khantadaba atawba voter ni harakibaga loinana Kha Bharat ki voter singdi kupthana yengi haikhe panba yai Assam na lakpa matamda Gujarati singda ikaiba piduna ngangkhibagum Kha Bharat ta chatkhraga awang Bharat ki miyoi sing hundana ngangi haina BJP na Rahul gi mathakta landakre Rahul gi mapa mapuna chahi kaya represent oikiba Amethi gi miyambu ikaiba pibini haina Union Minister Smriti Irani na yetlakhi Leibag amata gi miyambu sumna machet tahanaba hotnabasi chumde masi Rahul Gandhi gi imung manungda base oiba politics ki mahaini haina BJP na hairakli COVID kana sogalakliba India gi state manga haibadi Maharashtra, Kerala, Chhattisgarh, Madhya Pradesh amadi Punjab tagi lakpa passenger sing tangai fadana RT-PCR test ki negative result paiduna lakadabani haina Delhi lengak nangasi cherol ama thokre hariba order asi lakliba February gi tang 13 ki ahing nongyai dagi March ki tang 15 fawba chatnagani su hairi Japan da ihan hanboina Minister for Loneliness ki pham hangdokhibaga loinana phamasi Prime Minister Yoshihide Sugana Tetsushi Sakamoto da sinakre maroina COVID pandemic ki matam amadi haukiba chahi 13 asigi manungda ahanboina lebaga sida suicide tobgi chang khangwang wangkhalakpadagi ministry asi thamba tarakhi ningsingba yai inglisingani 19 da asigumba loneliness ki minister ama khanba malemda ahanba lebak UK na oikhi Pibam asida Japan gi angang pokpagi chang hantarakpagi awaba yengsinnabagi thodang puriba Tetsushi Sakamoto da Minister of Loneliness ki charsu sinakhibani panbayai COVID pandemic ki matamda Japan da nupi sing suicide tobagi chang khangwang wangkhalakhi Aroibada ngasigi tentakpa mariba pau khara Imungi miyoi sing amasung oil gi official singna Alfana kidnap tawkiba Pranab Kumar Gogoi amasung Ram Kumar karamba numitta Alfana thadorokpa khawrang ngaiduna leiri AJP office ta party ticket tanaba sing omsilakre sit kharadi Raizor dol gi dama khakani haina AJP na haikre Photo journalist Anupam Nata Parag Kumar Das journalist award pikre Secret killing wathoki matamda namkiba Anupam Nath ki photo amada award asi pikibani Assam gi manungda khwaidigi chawba chukhafa gi mitam khumtai da khilagani West Bengal gi CM Mamta Banerjee na Modi bu Raban kau kibaga loinana BJP bu danga party ni haiki UPSC Englishingani kun gi parikha thaning basingda aroibigi khudong chaba ma pibigi wafam Supreme Court na yarakhidre Robert Badra gi mayokta idina wakalakpa dugi hearing chathabagi ayaba Rajasthan High Court na pirakhidre Lomi Luchingba Rakesh Tikait na Parliament Gherau Togani ki halakre Uttar Pradesh Assembly da Love Jihad Bill voice vote ta pass tawkre Love Jihad ki mayokta anoba ain semlagani Sasikala na Cherolama thadorokladuna AIA DMK gi General Secretary Mahakni hairakhi Puducherry da Governor Rule Thamba Center na ayaba pikre Maharashtra da COVID ki phibam hena sokchilakpadagi school amadi kaithel na chingba thonglon ba hokre California da thokiba car accident amada phibam thina sokiba Tiger Woods ki phibam stable oire hairi amadi Ladakh ki le da UPSC na loba parikha gi anoba center ama hangdoklagani masina leibaga sigi oina humdoi suba center oiragani ngasi gana dia Arambai news Guwahati da Manipuri Pao sandok chaba matang ista loisinjabaga loinana tabiriba singbo amkhasu hanna khurumjari